मैम खुरमजरी पीके चैनल ngasi मैम खुदल तमजगदरिबसी ngasi asi handak Japan gi Tokyo da pangthokkiba Olympic da iramda Manipur dagi saruk yakiba sanaroi manga adu pokpagi thoramni state ki thakta Kumalapaki indoor stadium da pangthokjabasigi ai samak laksabani sisida mayam ga leiriba film singchida ngasi ki thoramasi gi oiba mit ubu paudom khram mayam dum Kudol tamjage miyeng taminasiko. Kumari Sushila Ligmawa, weightlifting की कुमारी साइकों मिराबा, हॉकी की उख्रंबम सुशीला चंद्र, अमरी नीलकांत सम्मगु, कलिसिटी Makata Jirikumena Hazi Honorable Minister Education Sri S. Rajan, Honorable Minister FCS Sri T.H. Satyavrata, Honorable Minister Works Department Stage Dr. Lincoln Pirunava, Golubna Nising Journey. Matunda hoki gi Kumari Pukrambam Sushila Chanu अहनबमक्तदा चीफ गेस्ट फंबिरिबा आइगी ओजा सर मैमबु आइना इकोकना खुरुमजरी अदुगा तिनबिरिबा आइगी ओजा गुरु अमदी बेंबिरेइबा सर खुदिमक इमा इबेन खुदिमकपु इकोकना खुरुमजरी आइगी वादी मैम लोइना तारबा गाक्तने अदा ngasiदी आई प्लेयर्स अमगी ओइना आई Mayang की तरफ तक हाई तारे प्लेयर्स की कनादगी लौरगा आई खतंग मफम खतंग थमजगे आई ngasi की सिटी ककादा रिक्वेस्ट खरा ओइना आई तो तौजरगे हाय मणिपुर से पावर हाउस ना मयामना लोइनमक खंगनरे पावर हाउस से कमायना हेना चाखुतपा ओइगनी थमगनी हाइबसी अखोई प्लेयर्स की मथक्तसु यामना लई अदुगा अखोई ओजा गुरु की मथ अदगी आई फैमिली नजु सपोर्ट तौबा यामना दरकार ओइ अदुबु मणिपुर से कमायना चाखुल हनबा अफबा प्लेयर्स अमा मयाम अमा पुथोंगनबा कमायना होना सिके हायरगदी अखोई की मणिपुर से लैरिबा सानाबुंग हाइबा तारे अदुगा सुगुम्बा सानाबुंसी aina sum khumala paksitas orasu aina sum raw sum chatlaga yengapada kaka kitang lungai taba mafam kaya ma leirame aina hek sanaba haurba aiki state weightlifting center si aina han changjarubada yamna nungai taba fibam da khrasu leirame adena kaka aisi oina aigi weightlifting ki de sunnataba Manipur lairiba players mayam sigi khanbiraga ai kitang semjan view haiduna ai kaka da request of Jerry. Sugumba
mayam ama leikre center mayam ama lei adu sumbasi fazana thamba ta tati akhoi haurakliba players sing hena thawa yauna sananingba aduga ahenna manipur se afaba players mayam ama porakpa ngamgani haibasa ai soidamaki thajaba lei aduga akhoi sana janinga players sing haiba tari masi anamba khungang taki ngakta oigale auna makhoi mayam sina la aga sana ba ngambagi mafam haiba tare si se fazana semkat piraga hoji hojiksu ayambana sanabum leifam leitaba adugumba hoi hojiki pandemic sina maram oiraga kano center mayam amasu off tawsalaga thamme haibasu paw mayam ama tai aduna aina simasu haijaning bada ai khoigi talent center da laiba angang mayam se kasu aina sum paw fauna bada makhoi se sana ba amata fangdre na aingonda su yamna adumba harakpa ma laye aduna aikhoi hoji weightlifting ki oina hoi atope event atai gi di walam basu ya aduga weightlifting ki oina haragate hoje akoi 2022 gi lakadorbe commonwealth games ki akoi qualifying suru hore akoi ki aduna sugumba participate taunana bagi damakta sanafam leitabana manipur dagi yamna participate tawba ngamdre hoje hoje national loigi bada ngai ri weightlifting gi aduna sanafam leitabadagi angang gai sanaba ngamde haiduna engonda su request me ama lae aduna khomalampang manung sidai sida id SCG Sai Center su leire si open tawbiraga angang singsibu manungda thambiraga sanabagi khudong chaba amaka thambiyu haiduna ai kakada masi musoi request tawjari nataragati hai pandemic sina budi loina mak thinge lo ensu asimadi kano tawningde adu ota su khumalapak manung sida chathok tabi mawongda thambi ta de angang sing khitang hojik la kadorba commonwealth games da su saruk yana nabagi preparation tawbada sodamaki mateng pangane na ai khanje aduga aikhogi aigi manipur sigi haitare isamak hoji department amada laidorobanina ai team mama chakhotnaba hotnaba haibasi manipur sigi oina khwaidagi afabasu oirakani haba khali ai hanadagi su dum haikre ai team ai hoji manipur team manipur gi police team leite anamba loi event khudimakta hoji police team se yamna watle aduna khagi police meet tawrakpa kanda manipuram deki kanamatana medal loba ngamde kanamatana participate tawba ngamde aduna kaka ai su simasu request tawjari players myam singsi police team jai thamba ngamnaba hotnaba sida sir kaka na mateng pangbiyo ai police team mama pura sauna thamba ai pame siuma mayam sidagi semkatlaga manipur se soidamaki mathangi lakadorba commonwealth games asian games aduga 2024 paris olympics sida su henna akhoi khaji akhoi manga participate tawse sidagi hena soidamaki participate tawba ngamgani haibase ai achauba thajaba lei aduna hojiktagi hongna sugumba samkatragati akhoi sum nongmagi sontharak players wala pasoidamaki tawrakani aduna kakada item request tawri team mama pame aduga khumalapak manungi sonthar leiriba adi equipment haiba tare aduna equipment singsi khitang phajana thamaga angang singi maning tamna sanaba phanghan biyo na ai kakada haijari aduga lakpiriba mayam sida su players yamna yaurangani na ai thajaje ado players su tokhraga ai family sing da su ai khitang request tawninge akhoi aina ngasi sumaina miyam mangda lepaga hangba ngamiba adi sumaina thogle ibasi aige family na ingonda support yamna torokpa aduga hantaki Tokyo Olympics da medal laure isina manipur miyam khudimangna ingonda minungsi upi khiba mayamna aigi damakta lai khuram khibato maduna ingasidi manipur si kadai no manipur si kari karamba state no halna thangkat lubung ngamjari bane hadina ai mayam khunimakta so ai koknona khuramjari thank you aduga haurak liba players sing akhoi kanna
ꯍꯣꯠꯅꯁꯤ ꯏꯆꯦꯅ ꯍꯧꯖꯤꯛ ꯍꯥꯏꯈꯤꯕꯗꯣ ꯑꯩꯈꯣꯏ ꯒꯣꯜ ꯌꯦꯡꯒꯨꯝꯁꯦ ꯑꯩꯈꯣꯏ ꯀꯟꯅ ꯍꯣꯠꯅꯗ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯅꯤꯡꯉꯤꯕ ꯑꯩꯈꯣꯏꯅ ꯈꯟꯖꯔꯤꯕ ꯃꯗꯣ ꯐꯪꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯑꯗꯨꯅ ꯍꯣꯠꯅꯕ ꯀꯟꯕ ꯗꯤꯁꯤꯄ꯭ꯂꯤꯟ ꯂꯩꯕ ꯅꯤꯡꯍꯟꯅꯗꯕ ꯄ꯭ꯂꯦꯌꯔꯁꯀꯤ ꯈꯨꯗꯤꯡꯃꯛꯇ ꯅꯣꯡꯃꯗꯤ ꯑꯗꯨꯝ mayam ama thengnarakani madu mayamdo thengnaba tare mayoknaba tare aduna kanna hotnamina duna manipur gi mingsibu ima leibak gi mingsibu wangna thangat pada akhoi puna saruk ya si nai horogiba players mayam family te soi mateng bang view saruk ya view haiduna kongna nomjari si haraga ai laisinjarage. Thank you. Thank you, Kumari Saiko Mirabai Chanu, for your insightful and thought-provoking words. Mathang asidi stage sakta kauthokjage hockey masanagi Tokyo 2020 Olympics saruk yabirubi Pukhrambam Susila Chanu mayamda wahai khara share tobinaba ningsingjari. Marakasida Susila gi maitaidagi takpirakpa amana khudol macha ama kachage Honorable CM da haina takpirai. Honorable CM Susila gi khudol si loksen binaba ningsingjari. Don't buy gold, but earn it. Gold ko kaya na Mexico. Earn ka mga kapatid na aduna. Puro-puro, oisin, harisi, oisin, ay speech,